Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau. Haksel Mantri Dr. Sapam Ranjan hairi SIBS thengnana ba raija sida matik chana thabak paikhatli. Raija sarkar na war on drugs campaign chathaduna drug ki samesya ko ghanaba thorang kya lokhatli. Nagaland na mapung phaba raija moirakpagi numit ngasi pangthokli. Hornbill Festival su raija sida ngasidagi hauragani. Uparashtrapati Jagdeep Dhankar na ngasi Kerala gi Tiruvananthapuram da Manga Suba Global Ayurveda Festival haudoklagani. Amasung Bharat amasung Australia gi match manga gi T20 cricket series ki mari suba match ngasi Raipur da sanaragani. Malem gi AIDS numit ngasi lebak sin bathungbada pangthokli. Manipur da su thauramasi Manipur State AIDS Control Society na sinduna kaisam Imphal gi kaisam patta leba DIPR gi auditorium da pangthokli. Led Communities Lead haiba hiram da pangthokli ba thauramasi da raija gi haksel amasung yai phayumbal Mantri Dr. Sapam Ranjan Singh amasung Health and Family Welfare gi Commissioner amasung Manipur State AIDS Control Society gi President PK Jha saruk yari. Thauramadu da wangang bada Dr. Ranjan hai SIBS thengnana ba raija sida matik chana thabak paikhatli. Sarkar na su war on drugs campaign chathaduna drug ki samesya ko ghanaba thorang kya lokhatli. Marak asida khungangi lamsing lekai lekai da drug sizinabagi sang hengalakpa thengnari ba si mi painingai ni. Masi mayok na nabo khona bada sarkar khakta natana mipum khuding makya soba thodang lei mangna hai. But matamduda, from what we saw, it was more of an urban centric Tauramba Male. But akoina huzik yamna kiningai haigadra where we have to be very careful. Akoigi NGOs mayamna so community mayamna so akoyam kanna we have to fight together. Akoina sumchat pa kanjada in the rural belt. Akoi lekai da drug users ki masing henkel e. Sidi it's an experience though akoi data oina phangba natraga so it has reached the grassroots. Grassroots sida hana uram da pot khara ubu phangi. Lekai amada injectable drug users sum laisallakpagi oida and it spreads. It is such a habit which spreads spread over. I think this is something we all seriously can be raga. We have to fight together. Thoramadu da wangang bada Manipur State AIDS Control Society ki President PK Jha na hai raija sida SIBS thengnana bo hona bada NGO sing amasung atai organization sing na sobu thodang loduna lakli. Sarkar na su matam gi matungina policy kya semduna lena asi thengnabada sobu thodang lori. Malem gi AIDS ki numit tongan ba sangstan sing na sinduna Manipur gi mafam kya da su pangthokli. Assam Rifles na BSF amasung Manipur Police ka loinana Churachandpur jila gi N Bungpilon village da thi humbagi thabak sathabada yamlaba khusuklai sing phagat pangamle. Assam Rifles na thadorok pachero lamana hai akangnaba pawma phangbadagi security gi akunba kangbu asina ngarang khuladugi mafam amada thi humbagi thabak sathabada kusukhulai sing adu phagat pangam khibani. Khulai sing adugi manungda magazine yawba 9mm pistol ama, magazine yawba CMG 9mm ama, magazine amasung maru ani ga loinana 303 rifle ama, 12 bore rifle ani, single barrel rifle ama, radio set ama, yamliba nongoi maru sing amadi smoke cell na singba yauri. Faraba polam sing makata na thijinaba Churachandpur Police Station da sinakre hairi. Assam Rifles nangarang Churachandpur gi Lamka College da hangliba relief camp ta leiba mioi singa khana naina bagi mifama pangthok pagaluna na tangai fadaba polam sing yen thokre. Amaromda Don Bosco School Churachandpur da Armed Forces da yauna bagi damak mahiroi singi oiba pungning thogat pagi thormama pangthokre. Border Security Force BSF ki foundation ga mari lenana Mukhyamantri Nongthomam Biren Singh na yaifa paujel pirakli. Social media da thagalakpa mahaki paujel da Sri Biren na hai BSF ki mathauna lereba jawan sing na ikoi gi ngamkhai ngakpada sobu thodang lori. Makhoina leba asigi miyam pumna mopungak senduna ingna singna panba lamdam ama ohelli. Nagaland na mapung phaba raija mo irakpagi sahi humphuma thoi surakpagi numit ngasi pangthokli. Numit asiga mari lenana Rashtrapati Draupadi Murmu amadi Uparashtrapati Jagdeep Dhankar na Nagaland miyam da yaifa paujel pirakli. Makhoi gi paujel da raija sigi ina kholaba kala sanskriti bu thagat pagaloina na raija sigi miyam chaukhatpa nungai yaifa bo oirasanu hairi. Statehood Day asiga mari lenana
ngasi raijagi thakta thorom amasu Nagaland Civil Secretariat Kohima da pangthokli thorom gi saruk ama oina Nagaland gi Mukhy Mantri Naiphiu na Nagaland School Safety Policy Digital Training Platform amasung Nagaland Disaster Risk Reduction Roadmap su hangdokani Kunmari suba Nagaland Holbin Festival ngasidagi Kisamada leba Naga Heritage Village ta horogani numitarani sathagadaba festival asi ngasi nungthil hawdokani festival asida Bharat khaktana tana tai mapan lebak singdagi lakpa artist ani pan henbana saruk yagani festival asigi saruk ama oina Nagaland da matam kayadagi khoyokpagi sanabi asi makata na hawragliba mirol singda khanghanaba bi tourism saukhanaba program kya su pangthokani Kendra gi Tribal Affairs Mantri Arjun Munda na hairi tribal singda magun leba siksha pinanaba Kendra Sarkar na Raja Singha khusam narga scheme kya paikhatli magna hai Eklavia Model Residential School asi Sarkar na paikhalapa thorang singi manungda amani Mantri na hai leibak sinba thungbada henba Eklavia Vidyalaya Satret nifu hangdokpada ayaba pire Assam Police na lupa koti ani lakh 19 lomgi lokhuba gidak phagat pangamle Assam Tripura ngamkhai paringi Karimganj Zilla dagi truck amada haptuna puramba lokhuba gidak bottle lising nifu adu akangnaba pawma phangbadagi phagat pangamkhibani Tabiriba pawase kasbani Imphal dagi ni Uparashtrapati Jagdeep Dhankar nangasi Kerala gi Tiruvananthapuram da manga suba Global Ayurveda Festival hawdoklagani Festival asi ngasidagi hawraga tha asigi manga phawbu sathagani Sahi asigi oina festival asigi hiramdi Emerging Challenges in Healthcare and a Resurgent Ayurveda haibasini thauram asida mapan leba humbudra dagi Ayurveda gi maramda khang hairabasing saruk yagani United Arab Emirates ki numinini gi khongsat ki damak Pradhan Mantri Narendra Modi ngarang New Delhi thadokre Dubai da pangthokliba malam gi Climate Action Summit kunipan suba Conference of Parties COP28 ki mifam yauna bagi damak Pradhan Mantri United Arab Emirates ki damak khongsan khibani Nagaland gi Rajyapal Ganesha nangarang Viksit Bharat Sankalp Jatra gi van ama Kohima da leiba Raj Bhavan dagi lamthakre thauram ga mari lenana Rajyapal na hai Viksit Bharat Sankalp Jatra asina miyamda sarkar na paikhaliba tongan ba scheme sing asigi matang de hena khanghan bangam lagani masina miyam na so scheme sing asigi kana ba lobda hena kudong sahal lagani Kendra Sarkar na sigumba program asi sinbi bagi damaksu mahang haraw phongdokhi Indian Med Vibhag na Madhya Pradesh amasung Maharashtra gi mafam kya da lakliba nongmani ni asida akhak araw yauna kanba nongsugani hairi Vibhag sin hai Tamil Nadu Puducherry amadi Kerala gi mafam khara da su nongsuraba yai Bharat amasung Australia gi match manga gi T20 cricket series gi mari suba match ngasi Raipur da leba Shahid Bir Narayan Singh International Stadium da sanaragani match asi Bharat ki matam namidang pung 3 tagi haugani series asi Bharat na ani amada mangjil thari maragasida tha asigi tara dagi haugadoriba South Africa khongsat ki damak Bharat cricket team gi ming lauthokre aroibada maroiba paw amuhana Haksel Mantri Dr Sapam Ranjan hairi HIVS thengnanaba Rajya sida matik chana thabak paikhatli Rajya Sarkar na War on Drugs campaign sathaduna drug ki samesya ko khanaba thorang kya lokhatli Nagaland na mapung phaba Rajya morakpagi numit ngasi pangthokli Hornbill Festival su Rajya sida ngasidagi hauragani Uparashtrapati Jagdeep Dhankar na ngasi Kerala gi Tiruvananthapuram da manga suba Global Ayurveda Festival hawdoklagani amasung Bharat amasung Australia gi match manga gi T20 cricket series gi mari suba match ngasi Raipur da sanaragani Paulo Jare